ꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯒꯗꯧꯔꯤꯕꯅꯣ because prayer is power. ꯄ꯭ꯔꯥꯊꯅꯥ ꯍꯥꯏꯕꯁꯦ ꯃꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯊꯥꯖꯈ꯭ꯔꯕ every believers ꯈꯨꯗꯤꯡꯃꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄꯥꯡꯒꯜ ꯑꯃꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯈꯨꯠꯂꯥꯏ ꯑꯃꯈꯛꯅꯦ ꯃꯔꯝ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯒꯗꯧꯔꯤꯕꯁꯦ prayer is life. Prayer is victory against the devil. ꯄ꯭ꯔꯥꯊꯅꯥ ꯍꯥꯏꯕꯁꯦ ꯂꯥꯏ ꯐꯠꯇꯕ ꯗꯤꯌꯥꯕꯣꯜ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏꯅ ꯂꯥꯟ ꯉꯝꯕ ꯑꯗꯨꯅꯤ prayer se kya matik pangal kange haiba matamda norokta leriba pangal khudingmak adudagi maduna kanba heli life ataba diabol se masi nangondagi hena kanba hele karma matamda nahakna prarthana toroktaba matamda adubu karigumba nahakna khuru khuda kulakpa matamda di nahak se khwaidagi kanba pangal se nangna nahaki punsida nahakna puraga la nahakna prarthana toba matamda ishorgi toba ngamba pangal se nahakna nahaki punsida nahagna pore prathna se kaya ge matik pangal kange haiba matamda male masil leriba khwaidagi pangal kalle haina leriba potsa khuding maktegi kariguma nahagna khuru khuda kullaga prathna torokpa targadi icham chamna nahag ari sunataba mi amasu orambe ai adubu nahake athupa ka aduda nahagna khuru khuda kullaga ipa ishor haina nahagna korokpa mikup ado madu khwaidagi pangal kanba mikup adone nahagna prathna hek toroktaba matamda kaubigano madudi nahagna prathna hek toroktaba matamda nahangna life fataba sida nahangna mapangal hapine kariguma nahangna prathna tawba lepa aba life fatabana nangi punsi je khudum chalakane nahangna prathna tawba lepa ko matamda life fatabana nangi punsi je changaga ot nei gane sargada leiba potsa khuding bak singa sida nahangna yathang tawba ngamba pangal se nahangna prathna torku matamda sargada leiba pangal khuding bak singa sibu you have the power to command praise the Lord.